Desam na mathong ningtina tawdaba oja singda warning tawkhrei mahiroi sing college kanaba appeal tawri. Santi amasung tangdu laitaba hanjil hallu haiduna miyamna khongapata wakat mifam sathakhrei. Naga amasung Thadau community singi marakta understanding lainaba Thadau lipi Manipurna appeal tawrakli. Myanmar Union na Kuki militant singna Thadau church leader ahum hatpan haina maral sirakli. Amadi anauba EKYC refill rules sing chatnanaba hotnari ngai chairakta LPG black market ki mamal atiyapakna wangle. Kurumjari ISCOM Manipuri pau meeting tabi bakhai punamapu taramna oksari hauji pau sandokna pizari. Democratic Students Alliance of Manipur Desamna mathau ningthina tawdaba college ke oja singda warning tawkhiba loinana college ke mahiroi singna college tang naina class yauduna afaba mahiroi gi khunai ama puraknaba hotnaminasi haina appeal tawkhre wafam singasi Desam headquarter gi thomi sing mahiroi lup asagi president Romesh na luchinduna uripo khuman themlai kai de leiba NG college tangasi surprise survey chatpa matamda college asi mong maril tadana leiramba thengnakibaga loinana paumi singda mahakna phongdokhibani Romesh na makha taraduna hai Desamna haukhiba thangjan numittagi hauduna changsilakpa Directorate of Education gi makhada leiba college education gi fibam sing survey taunaba changsilakhiba khongthang amadi amagi matung ina ngasi office hour manungda Desam headquarter gi thomi singa loinana hairiba college asida surprise inspection lakhibani mahakna hai Chathakiba survey aduda NG college ki oina teaching sanction post asi nifu mathoini aduga hauzik tongan ba department mapan gi oina college asida subnatagi oza kunnipa mahiroi sing takpi tambibagi thabak sing asi chathari masigi manungda college asigi principal na nekpa oza tare thamduna leiri anekpa oza singi thagi tolobasi principal na natraga mahiroi singna college asida ming channabagi damak pirakhiba sel sing aduna piri bara haina hangle mahakna makha taraduna education gi portfolio pairiba chief minister dagi hauduna education gi commissioner amadi director singna state asida national education policy NEP haudoktuna college education sing fagatna ba hotnariba asida NG college asi yaudrabra hangladuna college asigi infrastructure fazana thamdaba teaching amosung non teaching staff sing masing suna thamba ngamdriba si karigino haina hangki Amaromda state asida president's rule leiringai matamda India gi prime minister na college asigi ka khara sanga gi badu hauzik sagol sang oina leiramba thingnaki asigumba asoiba sing asiga loinana college asigi oza amasung mahiroi sing mapung fana ka ba thingnakhide maram asina mathau ningthina pangthokpa ngamdaba oza singda warning tawbaga loinana mahiroi singna sang naina class yauna ba appeal tawkhe mahakna makha taraduna Desamgi education survey asi state asida leiriba college singda mafam matam takthokdana makha tana chathakigani haikhi Hojik laidiba NG college se masi tungan ba honorable governor na mana PR lenga ki matamda India gi prime minister phawa la akanda mafam sida sangaramba akoi gi room khara lei masi su akoi hojik chatlagi yengu matamda di masi su akoi gi sagon yokpham oiram bai tare sagon yokpham sagon class to the class tau davida sagon yokpham oina thamam bai se sidena laibak thiba leiroi masi khuding mak tho leiba se masi gi higher education da tho leiba tungan ba masida leiriba NG college sida leiriba infrastructure dai horakanda
teaching non teaching amadi tongan ba sida leriba mahiroi phawda mahiroi singsu kabam tokpa lising amga satret leba college da kabam tokpa masing do sudabida akoina mafam ji york matam didi mahiroi cham fana regularly karam daba thenai sina takpudi kaino har kanda mahiroi su ka daba oja su lakning ba matam da lakpa haning ba matam da su hanba adugumagi mamiem khak ngasi mafam sida NG college da yam sauna tabu ui asida natana akoina york pa matam da desamna leriba college khuding makta akoi pungpham lairoi matam lairoi akoina chatning ba pungpham da akoi office hour matam da college hour matam da akoi college khuding makta akoi chatkani maduda lairam daba oja sing maduda lairam daba staff sing maduda lairam daba principal maduda lairam daba BP madugi mathakta so akoi madu chapchana desamna madu tawham thokpa ojagi mathakta akoi lakhotkani Imphal West ki manung chanba Khongampat Youth Clubs and Apunba Mirapaibi Building ki community hall da Apunba lup mangan senduna Koirengai to Sekmai Fawda Leiba Khunggang Sing Faidinga Khongampat Tendongyang Maharabi Loitang Phosangbam Lekin Thabi Wabgai Apunba Club amadi Mirapaibi Sing na senduna sit-in protest pangthokre Manipur miyamgi apunba ihaw ama sagatuna tangtaba punsi maril adu fanghalu haiduna ngasigi Manipur gi maikai sin thungna magi khungangda club amasung Mirapaibi singna sit-in protest tawduna lauriba kholawasi athubada tawigadabani amadi thabak oina pangthokpigadabani haina kholaw kya laukhre khongjang loi singna phongdorapagi matungina ngasidi Manipur apunbagi sing tamgi sarga sida thokliba thodok sing amadi mikap mirau kholasi Manipur lengak amasung India lengakna Pangal yaudraba magum tumina karigi yengduna leiribano aikhoigi leibak iramdam Manipur gi miyam asi sanglaba matamdagi ngasi fawba tangdu leitadraba aki tujungba kayana pik thalaba punsi marelamada adumak leihanduna thambire asigumba phiba masid thamliba lengak longi masat asina aikhoigi leibak ngak pangamdrabadi aikhoigi leiba aikhoina ngakserage aikhoi ningtamjarage haiba kholawasi natana lambi leiraktre aikhoigi miyam gi akanba kholawna miyam tangdu leitaba puraksi amatoiba khongjang saget minarasi proxy war tawduna misam miyam halhaliba silepu miyamgi punsi amasung lanthungak pangamdraba Indian Security Force sing Manipur dagi hankro khulai matik sana pairiba terrorist singna Manipur gi micham miyam halhaliba si khudakta lephalu state terrorism khudakta lepu kunmathoi suba chahicha gi loirapa majamasida suktam thiba mihat mipun miot minay sibu yengduna leiba India lengak asina malem apunbagi saktamda kiba piduna santi thugaibada mateng pangsinbaga chop manare lengak na Manipur miyam gi tangdu leitaba punsi marela du piba ngamdaba makhata na tamthiraba machat haibadi mihat mipun thokhaliba si leptana chatha handuna adumak thamlabadi ngasi puliba khunggang sing asigi apunba miyamna Manipur miyamga loinana akanba khongjang sangsinnaba sem saduna leirabani Manipur ki kasin koyada leiriba khunggang gi miyamnasu apunba khongjang amagi damak sem sabo oina aigi khunda sit-in protest tawbagi manaba khongjang haurasi haiduna sit-in protest phamliba Koirengai to Sekmai Fawda leiriba khunggang singgi club amasung Mirapaibi sing amadi miyamna maikai gi Manipur gi miyamda pawjalakle 2023 gi megi te dagi akoigi Manipur se nihat mi kunna thalaba lamdam mama oina sikimati wana lelakpa se akoi praja moina sikimati ware asida sunatana koi bada April gi tang taru amadi tare ki lona ba hinda trong lawida kai su khanja triba taibung miron ta driba ngang ngani bu kom hadan biduna hatopiba loina na yung may kaya ama thabiba security force laina yung may thabiba security force ki mamang magtada isa ipuroiba kaya hatopiba asigum benda ba mayam sina ngasi di mamawi ye kaise isa kaina bagi may sa nga law kung do nakapa teng thabagi matam natre ipuroiba kaina bagi teng tharaga leibagi matam natre nupi oi di mama oi bi akoise nong sa mo mondo na ngasi di yekna ba singbo akoina igi kuzo thakuna tem singna ra si lang thengna ra si hai bagi tamakta sera ko mama oi si Manipur state asida hause kangluk masel gi marakta charangnaba amadi tangdu leitaba leitriba tangkak asida thadau furup singbu thadau oina masak khangbiu kuki oina masak khangbiganu amadi thadau amasung naga singi marakta understanding ama puraknaba thadau inpi Manipur TIM na appeal tawrakle TIM ki joint general secretary Mangau thadau na khuyek piduna thadorok serolamada
ing kumja lising ani ga kun humdoi gi me tha dagi haurakhiba ethnic violence asigi manungda thadau community gi mioi kya ama thawai thakre kaya ama threat nangduna leiri hairi thadau community gi identity da chamam naba leiri ba sina community asida risks oiba hengalakli kuki community amasung makhoi gi political agenda sida thadau sing asi kuki community gi manung chali haiduna lana sandoktuna leiri TIM gi cherol sina makhatara duna Kuki Singi supremacy, militant domination, political ideology amasung pseudo nationalism asigi makha da thadau singda namfu hafu sizinaduna namthaduna sahi kya thambiri hairi asumba dialogue amadi confidence building measures sing lokhatuna maitai amasung thadau gi marakta hojikti understanding purakpa ngamkhrei maramasina community khudingmakna thadau amasung kuki anigi marakta khetnaba sing masak khangbiduna thadau asi tonganba community amani kuki political organization sing natraga agenda singa align taude hairi TIM nam naga community singda goodwill appeal tawraduna misinformation natraga mistaken identity na maram oiraga thadau community target tawbiganu hairi Ikui dringaida thadau church leader ahum hat khibaga mari leinaba sing thadau community ama oriba TIM gatana duna chamamnaba sing kok naba honaminasi hairi cherola cinema khatara duna naga amasung atai community singi mayokta protest natraga rally sing pangthorakpa matamda thadau singi apambada chathabani haina lobiganu hairaduna asigumba protest sing asi sudo kuki movement ga mari leinana nam haduna aki akhang pokhanduna amasung gun power ga loinana namduna sarok yahan khiba ngaktani hairi TIM na makhatara duna thadau community khuding magna makhoi thadau ni haina sak takadabani thadau kuki haiba wahai asi khak sizinaroi maramdi asigumba wahai sizinaba sina samamnaba pokhanduna khudong thiningai oirakpa yai hairi TIM na makhatana Thadau miyam da makhoi ki community membership online da register tawduna civil society organization sing da masak khanganduna individual singi membership status platform asidagi khangdok naba honagadabani hairi Tha sigi tara humdoida Kangpokpi district ki IT road ta leiba kuki singna namna khundaduna suspension of operation agreement ki manungda yauriba Kuki militant group singna control tawriba Gotland khulmayada thadau gi church leader ahum amadi driver ama hat khiba amadi mioi mangana sopan nangan khiba thodok adu kuki community singi marakta leiriba internal issue na maram oiraga khulai paiba kuki militant singna sathakhiba ambush ni haina liangmai student union liangmai naga katimai rwangdi LNKR na phongdorok paga loinana thodok adu yamna laibak thiba amadi minungsi haitaba Thawong ni haina phongdorakle thodok adugi matangda ningthina thigattana bhabna saduna hathu kuki inpi manipur KIM na statement thoktuna lana thodok adu jaliyarong naga amasung innocent IM da taishile masigi mathakta naga ancestral land sing oriba leilon wifi haina thonjinduna illegal kuki immigrants singna khunda saliba khul asidagi naga civilian sing numit aduda fazin khibadagi hauzik fawba Naga civilian taruki mari makhong khangdana leiri haina union nasina phongdorakle numit adugi thodokna tension wangna kari thoklagadabage khanduna numit adugi nuindang wairam pung manga tarakpada Senapati district ki ireng khulda lambi da lakpa kuki khunja sing safagadaba mafamda detain tawuna makhoi bu minungsiga loinana ningthina thambikhi Naga volunteers sing aduna kuki travelers sing adu phajin khiba Naga khunja sing tek takaidana thadoroknaba chumna detain tawbatani hairi Senapati District Students Association SDSA gi President da Kuki Singh na Naga Singh detain tawbagi matangda sirakhiba maral Singh aduda condemn tawraduna LNKR ge statement asina hai Kuki terrorist Singh ni hairiba Singh na mahiroi Singh yauna Naga khunja Singh phaduna pukhraga khara ama thadораklaga Naga civilian taruk makhatana fazinduna hosi fawa thadoraktre Cherola cinema khataraduna thadau inpi Manipur nasu thadau church leader ahum ambush tawduna hatkibadu Kuki militant singnani haina phongdok pa laikhrabani thodok asiga mari leinana Kuki students organization KSO Delhi NNRC na tha sigi tara tarukta Delhi gi jantar mantar da khongjang sangsinduna naga singda tainaki hairi KIM gi dai taleitaba propaganda sing aranba maral sing amadi divisive narrative
सिंगना मरम ओइरगा मणिपुर स्टेट असी हौजिक मई चाक्तुना लैरी हाइना LNKR ना मराल सिरदुना असिगुम्बा थवोंग असिना लांजदब मियामबु ट्रॉमाटाइज तौहली अमदी लेबाक मियामदा हेना अवाबा पीदुना लागली हाइरी हौजिक ओइरगलिबा फिबम असी KIM ना लाना पाउ पिसिनदुना टेंशन वांगनबा होनबा असिननी हाइरदुना होस्टेस ओइना थमलिबा सिंगदा पामदबा थौदो सिंग चथरम लबदी नागा सिंगना तुमिना खक लैरोय हाइना LNKR गी स्टेटमेंट असिना फोंदोरकली स्टेट असिदा अनौबो ओइना EKYC वेरिफिकेशन मैंडेटरी ओइहंदुना LPG रिफिल सिंग तौनबगिदमक ऑनलाइन प्रोटोकॉल सिंग चटननबा LPG एजेंसी सिंगना होनरिंगै चेरगसिदा LPG डोमेस्टिक सिलिंडर अथनबा ममल असि खंगवांग वांगखतुना ब्लैक मार्केट ता अथनबा सिलिंडर अमगी ममल असी लुपा लिसिंग अनीगा चात्रेता तंपाकी डिस्ट्रिक्ट सिंगदा लैनरी ब्लैक मार्केट ता अथनबा LPG सिलिंडर की ममल वांगखतलिबा असि मियामना हौजे वेस्ट एशिया दा यूनाइटेड स्टेट्स अमसुंग इजराइल गा लोइनना ईरान दा लांदा चथरिबा असिदा LPG अमसुंग अतै पेट्रोलियम प्रोडक्ट सिंग अवातपा लेरकपा याय हाइना मिपाइनरिंगै चेरक असिदने मियामना स्टेट असिदसु LPG सिलिंडर सिंग पैनिक बाइंग तौदुना हेना लैसिनबा होनदुना लैरी मिनिस्ट्री ऑफ पेट्रोलियम ना पिरखिबा डायरेक्टिव अमगी मखादा मणिपुर स्टेट असिदा चही असिगी मार्च की तांग मपनदगी हौदुना कंज्यूमर सिंगना तंगाई फदना EKYC वेरिफिकेशन कंप्लीट तौरबा मतुंग LPG रिफिल तौनबगिदमक रजिस्टर तौरबा मोबाइल नंबर दगी ऑनलाइन बुक तौदुना डिलीवरी ऑथेंटिकेशन कोड DAC असि लौगदबनी हाइरी अनौब सिस्टम असि डिस्ट्रीब्यूशन स्ट्रीमलाइन तौनबा अमसुंग चांग नाइना डिलीवरी सिंग तौनबगिदमक्तनी हाइना ऑफिशियल सिंगना फोंदोकले अदुब सिस्टम असि स्टेट असिदा हेक हौदोकपदगी LPG बुकिंग तौबगी चांग असि खंगहन हंथदुना लैरी अदुगा रेगुलर कंज्यूमर सिंगी मसिंग असि लाख 3 लाख 3 दा हंथखरे अदुगा LPG सिजिनरीब सिंगना डिजिटल वेरिफिकेशन अमसुंग बुकिंग प्रोसेस तौनबगिदमक स्ट्रगल तौदुना लैरे मरी लैनबा अथॉरिटीज सिंगना कन्बा रेगुलेशन सिंग चटननबा होनरबसु स्टेट असिदा LPG गी अवातपा दुमक लैरी अदुगा अथनबा LPG सिलिंडर लोइन सिंग आइन काइना ब्लैक ता योनबा अमदि डोमेस्टिक सिलिंडर सिंग डाइवर्जन तौबगी मसिंग असि नोंगमगी हेंगलकली स्टेट असिदा सिलिंडर सिंग ब्लैक मार्केट तौरिबा असि तोंगान तोंगानबा चैनल सिंगदा सर्कुलेशन तौदुना कंज्यूमर की रिफिल सिंग एजेंसी सिंगना डाइवर्जन तौबा अमदि कंज्यूमर सिंगना थनबा सिलिंडर सिंग एजेंसी सिंगदगी डिलीवर तौरबा मतुंग अमुक सब्सिडाइज रेटता योंथोरकपागी थवोंग सिंग असिनी हाइरी हिरम असिगा मरी लैनना कंज्यूमर सिंग मखोइगी DSC नंबर असि अटोपा मियोइ सिंगदा शेयर तौरोइदबनी मसिना डिलीवरी प्रोसेस ता कंप्रोमाइज तौबदा अचौबा मतेंग पांगनी हाइना ऑफिशियल सिंगना फोंदोरकली अमरोमदा गवर्नमेंट डिपार्टमेंट सिंगदा लैरिबा कैंटीन सिंगददी हौजिक फाउबा डोमेस्टिक रिफिल सिंग सिजनदुना लैबा थेंगनरी मसिना कंज्यूमर सिंगी मरक्ता LPG डिस्ट्रीब्यूशन नेटवर्क की सेक्शन सिंग थुगाइदुना ब्लैक मार्केट ट्रेड असिस्टेड असिदा पाक्सना सथरब्रा हाइबगी चिग्नबले रे हाइरी थासिगी तरा हुंदोइदा कांगपोकपी डिस्ट्रिक्ट की IT रोड लेबा कोजिम खुल मनागदा थादौगी चर्च लीडर अहोम अमदी ड्राइवर अमा मिलिटेंट सिंगना एम्बुस तौदुना हाटख्रबा मतुंग कुकी मिलिटेंट सिंगनी चिंगनबा सिंगना लैलोन कुकी विलेज तगी नागा खुंजा कुन फासिनखिबा अमदी तुंगदा नुपी अंगांग यावना नागा खुंजा तरामरी थादौरख्रबा मतुंग नुपा ngakta naga khunja taruk hojik fawba mafam khangdana lairiba asiga mari leinana fazinduna thamliba naga khunja sing asibu thinabagidama karang kangpokpi district ki manung sanba leilon wifi amasung kharam wifi khul singda leiba chingi mafam singda security force singna combing operation sathakre hairi amadi security force singna singba kuki khul singda mi thibagi operation sing asi hojik fawba chathari hairi अमरुमदा मणिपुर पुलिस अमसुंग सेंट्रल सिक्योरिटी पर्सनल सिंगी अपुनबा टीम अमना ngarang इम्फाल ईस्ट की हाइगांग पुलिस स्टेशन की मनुंग सनबा खाबम लमखाई मका लेकाइदा सथखिबा सर्च ऑपरेशन दा आइनना थिंख्रबा लालहौलो प्रिपा की एक्टिव केड्रीनी हाइबा लांगमैदोंग दगी स्लाइश्रम जीवन सिंह चही 19 कौबा मियोय सिफा वंगमख्रे हाइरी
थासिगी तराहुमदोइदा कांगपोकपी डिस्ट्रिक्ट की आईटी रोड ता लेबा कोजिम खुल मनाक्ता थादौगी चर्च लीडर अहुम अमदी ड्राइवर अमा मिलिटेंट सिंगना एम्बुस तौदुना हातख्रबा मतुंग कुकी अमसुंग नागा सिविलियन सिंग फाजिंदुना थंबगी मायोक्ता कांगलुप अनि असिगी सोशल आउटफिट सिंगना हौजिक नागा अमसुंग कुकी जोना खुंदारिबा मफम सिंगदा चथरिबा इकोनॉमिक ब्लॉकेट असिना मरम ओइरगा स्टेट असिदा पेट्रोलियम प्रोडक्ट्स सिंग खुसेंगी अवाटपा थोगले कम्युनिटी अनिना चथरिबा इकोनॉमिक ब्लॉकेट असिना स्टेट असि फाउदुना चलिबा नेशनल हाईवे सिंगदा पोचै पुबा अमदि ऑयल टैंकर सिंग सथोक ससिन तौबा थिंखिबा असिना मरम ओइरगा इम्फालदगी कोहिमा फाउदुना गुवाहाटी समनरिबा नेशनल हाईवे चामा अनिगी परिंगदा पोचै अमदि पेट्रोलियम प्रोडक्ट्स सिंग पुबा टैंकर चाट्रोकलोम पंदुना लैरी हाइरी मसिगी मथक्ता नेशनल हाईवे कुंट्रा तरेट इम्फाल शिलचर लंबी परिंगी नोनेदा ऑयल टैंकर अमसुंग एलपीजी पुबा टैंकर चामरोम पंदुना लैरी हाइरी अदुबु स्टेट गवर्नमेंट नोने डिस्ट्रिक्ट पंदुना लैरिबा टैंकर सिंग स्कॉट का लोइनना ngasi इम्फालदा पुथोरकनब सेम साखरे हाइरी कुकी इनपी मणिपुर के आईएम अमसुंग यूनाइटेड नागा काउंसिल यूएनसी ना कुकी अमसुंग नागा ताबा मफम सिंगदा था अस्तिगी तराहुमदोइदा कांगपोकपी अमसुंग नोने डिस्ट्रिक्ट की मफम सिंगदा चर्च लीडर अहुम अमसुंग खुंजा मिचम अमा हातखिबगी मतुंग तारकपदा सटडाउन सिंग लौथोक्तुना लाखिबने अमरोमदा चथरिबा ब्लॉकेट असिना मरम ओइरगा सप्लाई लाइन सिंग कखिबदगी पेट्रोल पंप सिंगदा थाउगी अवाटपा लेरखिबने स्टेट असिगी पेट्रोल पंप सिंगदा थाउगी अवाटपा लेरिबा स्टेट असिदा थाउगी अवाटपगा मरी लेनदे इम्फाल एयरपोर्ट मनाक नकना लेरिबा मालोम ऑयल डिपो असिदा थाउ मरंग काइना लेरी अदुबो आउटलेट सिंगदा थाउ थानबगी ऑयल टैंकर सिंग मसिंग वाटना लेबा मरमना पेट्रोल पंप सिंगदा थाउगी अवाटपा लेबनी हाइना ऑफिसर अमना फोंदोरकले नॉर्मल ओइना नुमित खुदिंगी मालोमदा लेरिबा ऑयल डिपो असिदा टैंकर सिंगना पंप सिंगदा थाद्रिंगै ममांगदा लाखिबनी अदुबु हौजिक चथरिबा ब्लॉकेट असिना मरम ओइरगा ऑयल टैंकर कया हाईवे सिंगदा पंदुना लेखिबना टैंकर गी अवाटपा लेबनी अदुगा स्टेट हौजिक लेरिबा प्राइवेट ऑयल टैंकर सिंगना लोडिंग चार्ज असि यामना नेमली हाइदुना थाउ लोड तौबियु यादना लेरिबा सिसु पंप सिंगदा थाउगी अवाटपा लेरिबा असिगी मरम अमनी हाइरी पास्टर अनियाउना नागा सिविलियन तरु फासिनदुना थमलिबा सिंगटेक तकाइदना थादोरकनबा डेडलाइन कया पीखरबसु हौजिक फावा थादोरक्तबगी मायोक्ता नागा सिंगे एपेक्स पोडियम ओइरिबा यूनाइटेड नागा काउंसिल यूएनसी नागा सिंगना खुंदारिबा नेशनल हाईवे सिंगदा इंटर डिस्ट्रिक्ट इकोनॉमिक ब्लॉकेट लाउथोखरे वर्किंग कमिटी ऑफ द यूएनसी नांगारांग थोखिबा स्टेटमेंट अमगी मतुंग इना था सिगी तरामरी द काउंसिल असिना गवर्नर दा मेमोरेंडम पिसिंदुना कुकी मिलिटेंट सिंगना लाइलोन वाईफाई अमसुंग सपर मैनादगी फाजिंदुना थमखिबा नागा खुंजा पुंग कुनमरीगी मनुंगदा टेक्ता कायदना थादोकनबा तक्सेले कुकी मिलिटेंट सिंगना फाजिंदुना थमखिबा नागा खुंजा कुनगी मनुंगदा खुंजा नुपी अंगांग यावना तरामरी था सिगी तरामंगागी अयुक्ता थादोरखी अदुगा लेमहोरिबा पास्टर अनि यावना नागा सिविलियन सिंग टेक्ता कायदना थादोरकनबगीदमा गवर्नमेंटना था सिगी तरातरुकी नुंथिल पुंगनी फाउबा मतम पिबियु हायरखी अदुगा सिक्योरिटी एजेंसी सिंगनासु फाजिंदुना थमलिबा नागा खुंजा सिंग असि थीबगी ऑपरेशन सिंग सथदुना लैरी अमदे यूएनसी न थमखिबा डेडलाइन असि अनिरक सुख्रे हाइना सेरोल असिना फोंदोरकले काउंसिल असिना फाजिनखिबा नागा खुंजा सिंग थादोरकनबगी पीखिबा डेडलाइन सिंग लोइख्रबसु मरि लेनबा ऑथोरिटी सिंग न फाजिंदुना थमलिबा नागा सिविलियन सिंग असि हौसे फावा रेस्क्यू तौबा अमदे थादो हनबा ngamdri haina mara siraduna फाजिंदुना थमलिबा नागा सिविलियन सिंग असि टेक्ता कायदना नत्रगा रेस्क्यू तौबा ngamdriba फाउबा यूएनसी न नागा ताबा मफम सिंगी नेशनल हाईवे सिंगना इंटर डिस्ट्रिक्ट इकोनॉमिक ब्लॉकेट असि ngarang खुदक्तगी चथबा हौखिबनी हाइना यूएनसी गी मीडिया सेलना फोंदोरकली कुकी गी नार्को टेररिस्ट ग्रुप ऑर्गेनाइजेशन सिंगना सथकिबा मथोंग हुक्तबा थवोंग सिंगना ओइरखिबा फिबम सिंग असि कुकी स्टूडेंट्स ऑर्गेनाइजेशन केएसओ दिल्ली एंड एनसीआर ना था अस्तिगी तरातरुक्ता मखोइगी ओइबा इम्प्लीमेंटरी नैरेटिव सिंगल लोइना स्टेटमेंट थोक्तुना नागागी लालहगलोब एनएसएन आईएम दा ताइशिलिबा अस्तिदा एनएसएन आईएम ना अकन ममोंग दा कंडेम तौरकले एनएसएन आईएम गे स्टेटमेंट अस्तिदा कुकी स्टूडेंट बॉडी अस्तिना मथोंग मरंग खंगदबा पॉलिटिकली मोटिव तौदुना मरम सादना सेमजिनबा साजिनबा पाउदा युमफम ओरगा थोकिबा स्टेटमेंट अस्तिना इरांग मायोक नरिबा स्टेट अस्तिदा कम्युनिटी सिंगी मरकता थाजनदबा पोखनबता नतना कांगलुपुर सिंगी मरकता टेंशन वांखत हल्ली हाइरे मरिक चुम्बा जुडिशियल फाइंडिंग लेतबा नत्रगा लॉफुल एविडेंस सिंग लेतबा थौदोक सिंगी मराल सिंग
अखनबा कम्युनिटी ऑर्गेनाइजेशन अमसुंग लनाई मियोय सिंगदा तत्तना ताइशलिबासी इरेस्पॉन्सिबल ओइबा याबा irresponsible oi yaba ngamloi hairi cherolasina makataraduna NSNIM na karigumba hiramatada terrorism unlawful armed activities sing natraga organized criminal operations singa samnaba amasung saruk yakhiba leitre praman leitaba maral sing siduna amakpa wakhalol galoinana community singda lana uhannabu honariba sida NSNIM na yaningdaba fungdokladuna sasinaba political propaganda amasung miyambu Lana Puna Buhonariba Sila Yaningdaba Fungdorkle, public platform sing amasung student organization singna Sazinaba, Wari Sing, Miam the Fungdoktuna hostility amasung social unrest Hengatnaba Honabagi Mahuta, Mating Laina Santi, moral value amasung factual integrity Lainaba Honagadabani Haidi, NSNIM statement Sina Kanagumba, Mioina Traga organization, a logi Ayawdana Mioyama Natraga. Organization amada maral siba yade thawong sing asi chatharam labadi general mioi natraga organization defamation amasung incitement tawba yai maramasina NSNIM na akanba warning galoinana kanagumba mioi natraga organization singna aranba pawda yumpham moraga defamatory communal amasung inflammatory statement sing community natraga organization singda tawba khutakta lepkatabani hairi asigumba thawong asi makhata na satharak labadi Ajhagi matung ina matik sawa legal constitutional amasung administrative action sing lokalagani hairi NSNIM na Indian authorities sing civil society organizations sing mahiroi bodies sing amasung media sing na nakal amakhaki oiba wafam sing fungdokpa leptuna justice santi amasung tangdolai taba hanjelakna miyam gidamak sangsin minarasi haina fungdorakli Naga Welfare Association NWA National Game Village NGV Zone 1 to 4 Lamphilpat Imphal West na chahi astigi April 19 da Imphal Ukrul Lambigi TM Kasomda numit astigi nungthil pungani makhai tarakpada kuki militant sing na ambush tawduna Naga Khunja ani hatkiba thasigi tarahumdoi da Kangpokpi district ki IT road ta leiba Gotland amasung Kojin khul ani gi tainaba mafam amada militant sing na ambush tawduna thadau church leader amadi driver mahat khiba amadi mioi mangana sopan nangkhiba thodog amadi none district tongjai maril da leiba zawjang tekta siru lomi ama militant singna ambush tawduna hat khiba ga loinana mahaki loinabi amasung nupi amana asopan nanghan khiba gi thodog sing asibo kanba mongda condemn tawba ga loinana Christian brothers singi marakta sigumba tamthibai kainingai oiba thodog sing asi mioiba khunaina khak yaba ngamloi hairi NWA na hoji kuki amasung naga khunja sing Fazin duna thamliba asi mioibagi minungsi yengduna thubada tekta kaidana thadoroknaba abel tawbaga loinana mioibagi punsi asi ishwargi khudolni haibasi miyamna kawroidabani amadi Fazin duna thamliba naga amasung kuki civilian sing asi makhoi gi imung manungda macha singna mayumda halakpa khorangna ngairi haibasi phajaliba singna amukka hana khanthabiu haina abel tawrakli India Myanmar border da yamna chawna operate tawriba transnational drug trafficking network ki yamna maruiba misak ama narcotic control bureau NCB na Delhi dagi ngarang fawa ngamkhre hairi drug trafficking gi kingpin na sigi maming Thachin Tuang atopaming Chintuang atopaming Tuang Luanga kawi hairi mahakasi NCB gi team amana intelligence na pirakpa report ka loinana interstate coordination tawduna paksana makhatana Delhi gi mafam singda chatharakpa operation da fawa ngamkhibani hairi NCB na thadorokpa statement amagi matungina faraba Thachin Tuang ase Myanmar Mizoram Manipur Assam amasung Tripura corridor singda yamna sauna drug trafficking tawbada chenaba misak amani hairi mahak ase Myanmar romdagi masing yamna pusilakpa methamphetamine tablet haibadi WY tablet amasung heroin international level da supply toba misakni haiba north east da post toba NCB officer amana fungdorakle NCB na sathaki investigation atu da khangbangam madudi Thachin Tuang na cross border trafficking network singaloina namasing yamla drugs sing Myanmar romdagi puselaktuna Mizoram Manipur Assam amasung Tripura fauduna India amasung Bangladesh ki mafam gyada supply tobada Jenaba misak amani hairi NCB amasung law enforcement agencies singna Thachin Tuang gi mathakta narcotic drugs
and Psychotropic Substances NDPS Act Panduna Yamlaba Casing Register Tauriba Misak Amani Lissingani Kun Mangada Mizoramgi Champaida Masing Yamlaba Methamphetamine Tablet Masung Heroin Trafficking Tawagi NDPS case asi case ani register Tauduna Lady Hari investigation Tauduna Thasin Tuanga Luba Crore Matara room Oigataba narcotic drugs sing Myanmar Rom the Mizoram Manipur Assam Sung Tripura corridor Fauduna International level the trafficking Tauruba Misakni Hari Assam Manipur Musung Agartala da Thachin Tuangi Mathakta NDPS ka Mari Lenaba case kaya marum register Tauduna Lady investigation into the NCB na syndicate asigi members sing Masak Khangba Ngam na Chintuang ga Mari Lenaba Myoy kya amasu Phagat Pangam Kre Hari investigation gi sarugama oina agency asana accuse asigi bank account sing freeze Tauduna Makhatana trafficking ga Mari Lenaba transaction sing Thingzen Kre Hari Zaliarong Furu ki apex poti moiriba Zaliarong United Committee ZUC na konsa khuldagi phajinduna thamliba naga civilian taruk tek takaiduna thadorak naba thanghalakpaga loinana karigumba naga khunja singa se soyangam yaudana thadorak taba tarabade wathok ase chawthoroktuna pamdaba thodok kaya tholokpa yai hairi ZUC ki president Maibon Faumoina hostess exchange propose tawkhiba du kuki luchingba ngak na chatpa ngamdre haina maral sikre hoji phajinduna thamliba naga civilian singa dudi Reverend Dr. Manu Thiumai Fenrongwi Thiumai Fenrilung Chawang Kaliwang Bau Abonmai Pastor Kenpi Bau amasung Dilip Thiumai Singne hairiba naga civilian taruk asi tha sigi tarahumdoi da IT road ki kozemda militant singna ambush tawraba matung lailon wifi khul manak tagi mioi kun galoina na fakhebani aduga negotiation tawnaraba matung nakal animaki khunja taramari Thadok narakhi adubu naga civilian terukti hozifawa thadok tana lady. Let Thongam Munal Singh X Pradhan Memorial Meritorious Award Committee na sintuna ngarang Imphal East District ki Janam Sandrok Mayai Lekai Community Hall da Lekai asigi bosem amasung kosem na lowa chahi asigi class 10 amasung 12 examination sing da mai paklaklaba khol asigi Mahirwe Singh taram na opagi thoramama pangthokre Thoramaduda Puja Malani IPS Professional OC Idilbung Police Station na Sip Gas amasung Konsam Lamyanbi Chanuna Chief Guest oiduna Thongram Lokendro Kokngang na preside tawki Thoramaduga Mari Lenana Class 10 amasung 12 Mai Pak Laba Mahirwe Singh na pungning thogatpa oina citation amasung Selgi Award Sing Pitunay kai khumnaba utki Lusilak pada maru ibu pamu kahana pisari. Desam na mathong ningki na tawtaba oja sing na warning tawkre Mahirwe Singh College ka na ba apil tawi. Shanti amasung dagulay taba hanjil halu haiduna miyam na khongham tawa kani sa thakre. Naga amasung thadaw community singi marakta understanding sing lainaba thadaw pi Manipur na apel tawrakli. Yangma union na kuki militant sing na thadaw church leader among haptani hai na maral sirakli. Anova KYC retail room sing jana na wakonari ngai chairakta LPC black market ki mamal atyapak na wangle
ISCOM News na pizza ba hausi fawi ko iba Manipuri pau matang as loy jare mineng tapiri ba sengwa mo kana khrum jari